ngasi numida weram phongkiba tungan tungan manipuri siphongsinga masung thokiba thawdo wathoksingi maruibi i pausing me amna thamjagi ahanbada kanglei paki mairadagi lakhusaraga JDU gi team ama jeribam la satunu yengsinkhre CM Birena ngangkiba wa thabak to ontokpiu navakishor Janata Dal United Manipur gi team ama jeribam la satun haujuk jeribam gi miyam na thengnariba awaba si hakthengna yengsinbaga loina tungan tungan relief camp na sangjafam lauduna lariba miyoisingsu unaduna wari sanakhre loina team masida saruk gyaki Janata Dal United ki vice president ki pampuri ba ona ba kishona se minister N Birena ngangki ba wafam sing thabak to ontok piu haina phongdokre wafam asi Janata Dal United ki khongjang asiga mari leinana jeribam da pawmising unaba matamda ona ba kishona phongdokibani mana makha tana pawmising na phongdokibadi CMN Biren gi security escort team da nomaina kapsilaba matungda asopa miye du CM na hospital satna unaruraba matungda CM asamangna Manipur rules of law pushilakani lokatpam thokpa action kya lokhalagani haina loktoki adabu CM gi escort kangbu de ambush tawsilakhiba fatraba miyoy sing adugi mathakta ngasi phawba lengan thaba amata lokhatpadi udri maduna chief minister na leiba miyam gi mafamda ngangki bu wafam sing thabak oina ontokpiu Manipur prajana pamlibisi Manipur si rules of law mapung fana thamba ain leiba amani haibadu khanganbiu santi purang naba thabak pekhatpiu CM na ngangthoki pu wafam thabak da sapsana ontokpiu haibu wafam su phongdokhi JDU gi team madura saruk yakhiba Dr. KS Lokena permission phongdokhibada ngasi phawba Manipur santi purang naba lenga na honadri basi yamna lali jeribam da mapung phab security force sing thajinduna irang thokadaba maru oiba mafam singda security thamduna ngak senbagi thabak lenga na lokhatpam thoi yamna nungai tribari jeribam da irang asi haukiba tang taruk tagi national highway kuntraga taret imphal jeribam lambi asida malpuba gari amada satok sintawbu yaraduna leiriba sini maduna imphal dagi jeri sangadaba jeri dagi malpuduna imphal yorakadaba gari kya tuan mafamda panduna leiriba si yamna nungai maduna Manipur lengana miyamgi life and property ngakshen mangamdri bisi lenga ki aswebani maduna matik sawa security squad piduna panduna leriba gari sing asi imphal yawnaba loinana mahoksagum imphal jeribam lambida apanba mata yauduna gari sing satok sinjana lengana thabak lakhatpam thoi jeribam da JDU gi team lakli basi mafam asigi praja sing thengnariba awaba sing hakthengna yengsinbu lakpan heba wafam su phongdokhi atopa pawmana KL na laklibi English nganiga kunga mangada kabru lekhada laithaussing soidana pangthokani Rakesh kabru lekha laifam kanba lupna sinduna sahi khudingi kabru lekhada pangthoktuna lakpa ibudau kabru asupa amadi ebendau kaunu anigi laining laisongi saruk ama oina irup lupki tharong asi sekmai turel maril da pangthokre sahi khudingi kabru lekhada pangthoktuna lakpa thoram asi haukiba sahi English nganiga kungo homdoidigi hauduna Manipur thoklibe irang asina mara moiduna kabru lekhada sangba yadavana sekmai turel maril da oina pangthokani thoram aduga mari leinana kabru lekha laifam kanba lupki secretary khwairakpam Rakesh na hakibada kabru lekhada pangthoktuna lakpa thoram asi haukiba sahi dagi irang asina mara moiduna sekmai turel maril da pangthoktuna lakti thoram asi kanglei pak khunai gi oina yamna maru oiba thoram amane thoram asi kanglei pak khunai gi oina yamna maru oiba thoram amane thoram asi pangthokpa lepa yadabana leiba ki luraba tanpham asidasu khul ngakpasing mitai lipun amadi arambai tingol gi isil inausina section ngaktuna pangthokli mang hai ibudau kabru lepham lenasi maitai khunai ga pokpadigi siba phawra tana thana ba yadraba mari leinari bani haukiba sahidigi Kuki sina landarakpadigi kabru lekhada sangba yadaba si thamoi suna noaiti adumoinamak olakpa sahi English nganiga kunga mangadadi Europe ki thauramasi kabru lekhara pangthokani thauramasi pangthoklaba lup asina maitai lepham len singbu kanma pamba lup singa kusamnaduna athingma kya gi marak namduna kabru lekhara sangsinuna pangthokani haki thauramadu da uttara sanglel sana kunungi angom ningthau poiton hamnaiba singa madi kanglei ngaklau gi thomi sing saruk yakhi atopa pawmana Sugunu water supply office mapu pandre miyamna thaknaba afabi ising piba ngamdre Sugunu awang leikai ward number 1 Sugunu amadi serona singwa mafam sing leiriba miyamda thaknaba afabi ising pinabagi damakta leiriba water supply office asi handak thokiba ising isawaduna suonkibadagi hauzik phawa sembidana leiri water supply office asi mari leinaba staff ama phawa leitabadagi mapu pandaba kasat manare
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯤꯗꯕꯗꯒꯤ ꯁꯨꯒꯨꯅꯨ ꯑꯃꯗꯤ ꯁꯦꯔꯧꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯁꯨꯒꯨꯅꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡ ꯁꯦꯡꯗꯣꯛꯂꯒ ꯋꯥꯄꯣꯛꯄꯤ ꯏꯁꯤꯡꯊꯛꯇ ꯂꯩꯔꯤꯕ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯂꯣꯏꯈ꯭ꯔꯕꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯨꯔꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯡꯊꯣꯛꯇꯨꯅ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯕ ꯌꯥꯍꯟꯗꯨꯅ ꯃꯤꯌꯥꯝꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯤꯕꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯀꯦ ꯔꯟꯖꯤꯠꯀꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯅ ꯄꯤꯔꯤꯕ ꯃꯥꯡꯖꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕ ꯆꯪꯏ ꯁꯨꯔꯦꯟꯗ꯭ꯔꯣ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯅ ꯏꯁꯥꯗ ꯀꯌꯥ ꯃꯥꯡꯖꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯍꯜꯂꯕꯗꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯃꯅꯤꯄꯨꯔꯒꯤ PRO ꯁꯪꯂꯥꯛꯄꯝ ꯁꯨꯔꯦꯟꯗ꯭ꯔ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯥꯔꯀꯣꯇꯤꯛꯁ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯏꯝꯐꯥꯜ ꯖꯣꯅꯦꯜ ꯌꯨꯅꯤꯠ ꯑꯃꯗꯤ ꯍꯥꯔꯕꯥꯔꯗ ꯁ꯭ꯀꯨꯜꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁꯀꯤ ꯊꯧꯔꯝ ꯑꯃ ꯆꯉꯥꯡꯒꯩꯗ ꯂꯩꯕ ꯍꯥꯔꯕꯥꯔꯗ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯍꯥꯔꯕꯥꯔꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯣꯛꯇꯔ ꯀꯦ ꯅꯕꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯍꯥꯔꯕꯥꯔꯗ ꯁ꯭ꯀꯨꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯇꯤꯀꯦꯟ ꯁꯤꯡꯍ ꯑꯦꯀꯥꯗꯦꯃꯤꯛ ꯀꯣꯑꯣꯔꯗꯤꯅꯦꯇꯔ KH ꯍꯦꯃꯟ ꯃꯩꯇꯩ NCB ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯔ ꯀꯦ ꯍꯦꯔꯣꯖꯤꯠ ꯁꯤꯡꯍꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯈꯤ NCBꯒꯤ PRO ꯁꯪꯂꯥꯛꯄꯝ ꯁꯨꯔꯦꯟꯗ꯭ꯔ ꯁꯔꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯗ꯭ꯔꯒꯇ ꯂꯩꯁꯨꯗꯨꯅ ꯂꯩꯈꯤꯗꯨꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯂꯝꯗꯝ ꯑꯃ ꯂꯥꯛꯇꯅꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯗ꯭ꯔꯒꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯑꯀꯟꯕ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯊꯤꯡꯕꯒꯤ ꯊꯕꯛ ꯄꯥꯛꯁꯟꯅ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯂꯝꯕꯤ ꯁꯦꯝꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 550 ꯈꯔ ꯍꯦꯟꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯝꯕꯤ ꯁꯦꯝꯕꯤꯗꯅ ꯂꯩꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 138A ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯑꯁꯤ ꯄꯦꯀꯦꯖ ꯑꯍꯨꯝ ꯈꯥꯏꯗꯣꯛꯇꯨꯅ ꯅꯝꯕꯔ 10 ꯗꯒꯤ 22 ꯀꯤꯂꯣꯃꯤꯇꯔ ꯏꯝꯐꯥꯜ ꯋꯦꯁ ꯑꯦꯔꯤꯌా 4 ꯂꯦꯟ ꯅꯝꯕर 2 दना किलोमीटर 22 दगी 30 के तरुक उसीवा एरिया 2 लेन अमसुम नंबर 3 दना 36 दगी 44.509 किलोमीटर कक्सिंग डिस्ट्रिक्ट एरिया 4 लेन सेमगनबा मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज न लुपा करोड़ 450 खर हेना एप्रूव तौखिबगी वफम ताखिबा फनकुइरे लोइदना हौखिबा मणिपुर असेंबली की बजट सेशन दा वर्क मिनिस्टर ना पैकेज अहुंगी थबक अथुबुदा पैखतलगनी हाइना लौथोखिबसुनी हाइना जॉइंट नॉन गवर्नमेंट वॉलंटरी ऑर्गेनाइजेशन हेड ऑफिस कक्सिंग की प्रेसिडेंट KH सत्तदारी सिंहाना प्रेस थोकपा चिरोल अमन हाइदि सिरोल सिन्हाई तरागा निपान सुब पार्लियामेंटरी इलेक्शन की कोड ऑफ कंडक्ट हौजिक्ति अनौब लेंगा की लैरबनिना लौथोखराबनि अदुबु लंबी सेमगतपा मरि सेमगलक याबिकी ममी अमतसु उद्रि हदक नोंजु था खरा ngankhibasina कक्सिंग लमखाइदि वाबगाई लमखाइ फावबद लैरिबा नेशनल हाईवे 137A की सरुक असि फिबम यामना सोखले लंबी परिंग असिदा एक्सीडेंट तोइना थोखले सेंटर की फंड काइदोंगै लाकनी खंगदबना फत्रब लंबी की सरुक असि मणिपुर लेंगा की वर्क्स डिपार्टमेंट अमि यंगसंगबिदुना मेंटेनेंस फंड की खुदकता सेमगतपिनबा मरि लेनबसिंगदा ऑर्गेनाइजेशन असिना अपील तोरखली लोइदना मियाम की इहौ लाकप गाइदना लौफम थोकप थौदांग अदु लौबिदुना लंबी परिंग असि सेमबगी थबक पैखतपियु हाइबो वफमसु थमलकली मखा चथरपोइना पना पाउसेदिगे तोप मरुइबा पाउ खरना मौना अमा सिंगनेंगाई ओइबा मवंगदा थौरी यान्दुना सिरमले सई नौरिबी मौना अमा सिंगनेंगाई ओइबा मवंगदा थौरी यान्दुना सिरमले हाइदि मापुरैबा पुलिस संगजुखरे थौदो सिंगरांग इम्फाल ईस्ट की सगोलमांग पुलिस स्टेशन कोनबा ओयुमपोक पेरापुर थोकिबनि सिंगनेंगाई ओइबा मवंगदा थौरी यान्दुना लैखिद्रबा मौना दो अहोंसंगम निंगोल वहेंगबम ओंबी विद्यालक्ष्मी सही तरागा मपन मापुरैबगी ममिंगना सुरस कवि हाइदि लैखिद्रबी विद्यालक्ष्मी बिष्णुपुर डिस्ट्रिक्ट की तुरुबुंग बांग्लादगिनी ममांग सहित सूरज मयूम पालखिबनी लोइनना था अहुमलोम सूरब मसानुपा अमसु लैरे हाइदि
ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯁꯤꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯁꯟꯇꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯣꯠꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯔꯥꯡ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤ ꯑꯃꯗꯤ ꯃꯤꯍꯨꯟ ꯂꯩꯔꯝꯕꯗꯒꯤ ꯁꯒꯣꯜꯃꯥꯡ CICꯗ ꯄꯨꯈꯠꯂꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯌꯥꯎꯗꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏ ꯊꯣꯛꯂꯛꯂꯤꯕꯅꯣ? ꯇꯨꯡꯗ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ FIR ꯄꯥꯟꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯔꯖ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁꯇ ꯃꯁꯥ ꯃꯇꯣꯝꯇ ꯆꯪꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯃꯃꯥꯡꯗ ꯂꯩꯕ ꯃꯣꯔꯦꯒꯤ JNB ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯂꯩꯕ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ COB ꯀꯦꯝꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯍꯟꯗꯛꯇ ꯅꯧꯅ ꯁꯥꯕ ꯂꯣꯏꯔꯕ ꯂꯩꯉꯥꯛꯀꯤ ꯖꯋꯥꯍꯔꯂꯥꯜ ꯅꯣꯕꯣꯗꯤꯌꯥ JN ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯃꯩ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯄꯤꯂꯔ ꯅꯝꯕꯔ 75 ꯑꯃꯗꯤ 76ꯀꯤ ꯄꯔꯦꯡꯗ ꯂꯩꯕ ꯇꯤ ꯃꯤꯅꯧ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯣꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯤ ꯃꯤꯅꯧ ꯚꯤꯂꯦꯖꯇ ꯂꯩꯕ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ AR COB ꯀꯦꯝꯞꯀꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯃꯤꯇꯔ 50 ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯤ ꯃꯤꯅꯧ ꯚꯤꯂꯦꯖꯀꯤ ꯅꯣꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜ ꯑꯁꯤꯗ 93ꯁꯨꯕ ꯕꯠꯇꯥꯂꯤꯌꯟ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯦꯝꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔ ꯈꯔ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯃꯩ ꯆꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯧꯃꯤꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯊꯧ ꯇꯧꯗ꯭ꯔꯤꯕꯅꯣ, ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯑꯊꯤꯡꯕ ꯂꯩꯕꯒꯤꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤ ꯃꯤꯅꯧꯗ ꯂꯩꯕ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯑꯃ ꯂꯩꯅ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 8 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯑꯃ ꯁꯛꯈꯪꯅꯕ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯇꯤ ꯃꯤꯅꯧ ꯈꯨꯜꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯕꯤꯀꯥꯁ ꯀꯥꯔꯌꯀ꯭ꯔꯝꯒꯤ ꯃꯈꯥꯗ ꯒꯚꯔꯟꯃꯦꯟꯠ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯉꯁꯤ ꯐꯪꯕꯗꯒꯤ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯃꯩ ꯊꯥꯔꯝꯂꯤꯕ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯄꯅꯤ ꯑꯃꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕ ꯁꯨꯞꯅꯒꯤ ꯃꯤꯇꯔ 200ꯔꯣꯝꯇꯃꯛ ꯅꯛꯅꯅ ꯂꯩꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯞꯗꯦꯠꯅꯤ꯫